Uzahaude nabigi sakdam Tazaude na ki khunje Uzahaude nabigi sakdam Tazaude na ki khunje Aina dunyada khongdaragba palengi tampakta leiringai tazare na ki minglenbu Muhammad 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 Allah ki asan ba Muhammad Mama masa khangdaba Mapa masa khangdaba Mama masa khangdaba Mapa masa khangdaba Lamjing bina ba laitraba mioi singbu Allah mapu sauba mahanga Thabiraki Muhammad dunyada alam punna magbulam jinnaba Thabiraki Muhammad dunyada alam punna magbulam jinnaba Uzahaude nabigi sakdam Tazaude na ki khunje Aina dunyada khongdaragba palengi tampakta leiringai tazare na ki minglenbu Muhammad 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 Allah ki asan ba Muhammad Lai vak fabi amina gi fizi gi di maniyo Abdullah gi nama pari Allah gi thausil na yetim moy hauraba Lai vak fabi amina gi fizi gi di maniyo Abdullah gi nama pari Allah gi thausil na yetim moy hauraba alam pumna magilu singba Muhammad 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 Allah ki asan ba Muhammad Miluda pirang sintana ahing lung thilanida Miluda pirang sintana ahing lung thilanida Umma singgi damagda dua tabu tawbirami ahing nung thilanida dua tabu tawbirami hashar gi maidan duda Aikhoi bu safa tawbiyu Hauza kaushar gi singbu pidak piyu Muhammad 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 Allah ki asan ba Muhammad
ꯎꯖꯍꯧꯗꯦ ꯅꯕꯤꯒꯤ ꯁꯛꯇꯝ ꯇꯥꯖꯍꯧꯗꯦ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯗꯨꯅꯤꯌꯥꯗ ꯈꯣꯡꯗꯥꯔꯛꯄ ꯄꯂꯦꯝꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯉꯩ ꯇꯥꯖꯔꯦ ꯅꯍꯥꯛꯀꯤ ꯃꯤꯡ